ꯑꯍꯥꯟꯕꯗ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯑꯌꯨꯛꯀꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯏꯝꯐꯥꯜꯒꯤ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯔꯤꯝꯁꯇ ꯅꯔꯁꯤꯡ ꯇꯝꯂꯤꯕꯤ ꯃꯦꯘꯥꯂꯣꯏꯗꯒꯤ ꯑꯕꯦꯜ ꯁꯜꯆꯤꯌꯥꯅ ꯁꯤꯑꯩꯆ ꯃꯔꯛ ꯁꯤꯅ ꯐꯪꯕ ꯊꯧꯗꯣꯛ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯕꯣꯗꯤ ꯑꯃꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯅꯕ ꯃꯦꯘꯥꯂꯣꯏ ꯄ꯭ꯔꯗꯦꯁ ꯌꯨꯊ ꯀꯣꯡꯒ꯭ꯔꯦꯁ MPYCꯅ ꯗꯤꯃꯥꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯋꯥꯐꯝ ꯑꯁꯤꯃꯛ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯔꯃꯦꯜ ꯑꯣꯏꯅ ꯆꯦꯔꯣꯜ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯂꯥꯗ ꯄꯤꯁꯤꯟꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯔꯤꯝꯁꯇ BSc ꯅꯔꯁꯤꯡ ꯃꯔꯤꯁꯨꯕ ꯁꯦꯃꯤꯁꯇꯔ ꯇꯝꯂꯤꯕꯤ ꯃꯦꯘꯥꯂꯣꯏꯒꯤ ꯒꯥꯔꯣ ꯍꯤꯜꯁꯇꯒꯤ ꯑꯕꯦꯜ ꯊꯥ ꯑꯁꯤꯒꯤ 14ꯗ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜ ꯀꯥꯗ ꯁꯤꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯁꯤ ꯑꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏ ꯁꯣꯛꯍꯟꯕꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯃꯍꯩ ꯇꯝꯂꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯑꯃꯗꯤ ꯃꯥꯏꯅꯣꯔꯤꯇꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯍꯦꯟꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯍꯜꯂꯦ꯫ ꯃꯦꯘꯥꯂꯣꯏ ꯄ꯭ꯔꯗꯦꯁ ꯌꯨꯊ ꯀꯣꯡꯒ꯭ꯔꯦꯁ MPYCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯕꯦꯜꯅ ꯂꯩꯈꯤꯗꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯃꯤꯁꯤ ꯑꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯥꯔꯖꯤꯅꯦꯂꯥꯏꯖ ꯒ꯭ꯔꯨꯞꯀꯤ ꯃꯄꯥꯟ ꯁ꯭ꯇꯦꯠꯁꯤꯡꯗ ꯃꯍꯩ ꯇꯝꯂꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯂꯥꯡꯇꯛꯅꯕ ꯑꯃꯗꯤ ꯃꯤꯄꯥꯏꯕ ꯄꯣꯛꯍꯜꯂꯦ꯫ ꯃꯤꯁꯤ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯅꯕ ꯒꯥꯔꯣ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ GSUꯗ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯑꯁꯤꯗ MPYCꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯅꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯕꯣꯗꯤ ꯑꯃꯅ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯍꯟꯕꯤꯅꯕ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯗ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯂꯣꯏꯅꯅ ꯃꯄꯥꯟ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯅ ꯃꯥꯔꯖꯤꯅꯦꯂꯥꯏꯖ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯃꯅꯤꯄꯨꯔꯗ ꯃꯍꯩ ꯇꯝꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕꯤꯕ ꯑꯃꯗꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄꯤꯅꯕꯁꯨ ꯒꯚꯔꯅꯔꯗ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯕꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯗ ꯃꯤꯡ ꯆꯟꯕ ꯑꯃꯁꯨꯡ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯔꯔꯣꯏ꯫ ꯗꯤꯖꯤꯇꯦꯜ ꯒꯚꯔꯅꯥꯟꯁ ꯑꯃꯒꯤ ꯄꯥꯟꯗꯝꯗ ꯑꯅꯧꯕ ꯕꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯔꯨꯜ ꯆꯠꯅꯅꯕ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯕꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯗ ꯃꯤꯡ ꯆꯟꯕ ꯑꯃꯁꯨꯡ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯕꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯍꯥꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯕꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯁꯤ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯀꯣꯂꯦꯖꯁꯤꯡꯗ ꯃꯤꯡ ꯆꯟꯕ, ꯚꯣꯇꯔ ID ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ, ꯗ꯭ꯔꯥꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯑꯦꯄ꯭ꯂꯤꯀꯦꯁꯟ, ꯄꯥꯁꯄꯣꯔꯠ ꯏꯁꯨꯑꯦꯟꯁ, ꯑꯥꯙꯥꯔ ꯀꯥꯔꯗ ꯑꯦꯟꯔꯣꯜꯃꯦꯟꯠ, ꯒꯚꯔꯅꯃꯦꯟꯠ ꯖꯣꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ, ꯃꯦꯔꯤꯖ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ, ꯄ꯭ꯔꯣꯄꯔꯇꯤ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯑꯃꯁꯨꯡ ꯏꯟꯍꯦꯔꯤꯇꯦꯟꯁꯀ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯅꯧꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯁꯤꯒꯤ ꯃꯈꯥꯗ ꯒꯚꯔꯅꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯖꯤꯇꯦꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯄ꯭ꯔꯣꯁꯦꯁꯁꯤꯡ ꯁ꯭ꯇ꯭ꯔꯤꯝꯂꯥꯏꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯁꯤꯇꯤꯖꯦꯟꯁꯤꯡꯅ ꯕꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯕ ꯑꯃꯁꯨꯡ ꯑꯞꯗꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯑꯣꯐꯤꯁꯤꯑꯦꯜ ꯁꯤꯚꯤꯜ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯋꯦꯕꯁꯥꯏꯠꯁꯤꯡꯗ ꯚꯤꯖꯤꯠ ꯇꯧꯒꯗꯕꯅꯤ꯫ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯅꯠꯇ꯭ꯔꯒ ꯏꯃꯦꯏꯜ ꯁꯤꯖꯤꯟꯅꯗꯨꯅ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯂꯣꯒ ꯇꯧꯕ, ꯗꯤꯖꯤꯇꯦꯜꯂꯤ ꯑꯣꯏꯅ ꯁꯥꯏꯟ ꯇꯧꯔꯕ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯗꯥꯎꯟꯂꯣꯗ ꯇꯧꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯡꯁꯨ ꯅꯧꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯅꯧꯅ ꯄꯣꯛꯄ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥ-ꯃꯄꯥꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯍꯦꯟꯅ ꯂꯥꯏꯍꯟꯅꯕ ꯕꯔꯊ ꯗꯇꯥꯁꯤꯡ ꯑꯗꯨ ꯁꯦꯟꯇ꯭ꯔꯦꯜ ꯁꯤꯁꯇꯦꯝꯗ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯑꯞꯂꯣꯗ ꯇꯧꯕ ꯌꯥꯔꯒꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯅꯧꯕ ꯕꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯔꯨꯜ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯗꯤꯖꯤꯇꯦꯜ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯖꯔꯅꯤꯗ ꯍꯦꯟꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯒꯅꯤ꯫ ꯕꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯁꯤꯅ ꯑꯥꯏꯗꯦꯟꯇꯤꯇꯤ ꯚꯦꯔꯤꯐꯤꯀꯦꯁꯟꯒꯤ ꯐꯥꯎꯟꯗꯦꯁꯟ ꯑꯃ ꯑꯣꯏꯕ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁꯤꯁꯇꯦꯝꯗ ꯍꯦꯟꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠ ꯑꯣꯏꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯁꯥꯎꯊ ꯀꯥꯁꯃꯤꯔꯗ ꯇꯦꯔꯣꯔꯤꯁꯠ 6 ꯍꯥꯠꯈ꯭ꯔꯦ꯫ ꯄꯍꯜꯒꯥꯝ ꯇꯦꯔꯣꯔ ꯑꯦꯇꯦꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯀꯥꯁꯃꯤꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯑꯦꯟꯇꯤ ꯇꯦꯔꯣꯔ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯂꯥꯛꯄꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯇꯦꯔꯣꯔꯤꯁꯠ 6 ꯍꯥꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯅ ꯀꯥꯁꯃꯤꯔꯒꯤ ꯏꯟꯁꯄꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ BK ꯕꯤꯔꯗꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯇꯦꯔꯣꯔꯤꯁꯠ 6 ꯍꯥꯠꯄ ꯉꯝꯈꯤꯕꯁꯤ ꯀꯥꯁꯃꯤꯔꯒꯤ ꯁꯣꯄꯤꯌꯥꯟ ꯑꯃꯗꯤ ꯄꯨꯜꯋꯥꯃꯥꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒ ꯊꯦꯡꯅꯕꯗꯒꯤ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯇ ꯍꯥꯠꯈꯤꯕꯅꯤ꯫ ꯍꯥꯠꯄ ꯉꯝꯈ꯭ꯔꯕ ꯇꯦꯔꯣꯔꯤꯁꯠ 6 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯇꯦꯛꯁꯤꯡꯗ ꯆꯦꯟꯅꯕ ꯁꯍꯤꯗ ꯀꯨꯇꯦ ꯀꯧꯕ ꯇꯦꯔꯣꯔꯤꯁꯠ ꯌꯥꯎꯔꯤ꯫ ꯃꯤꯑꯣꯏ ꯑꯁꯤ ꯀꯥꯁꯃꯤꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤꯗꯃꯛ ꯃꯤꯌꯥꯝꯗꯒꯤ ꯁꯦꯜ ꯈꯥꯏꯕ ꯑꯃꯗꯤ ꯐꯟꯅꯆꯤꯡꯕ ꯈꯣꯝꯒꯠꯄꯗ ꯆꯦꯟꯅꯕ ꯃꯤꯁꯛꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯀꯥꯁꯃꯤꯔꯗ ꯃꯈꯥ ꯇꯥꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯇꯦꯔꯣꯔ ꯑꯥꯎꯠꯐꯤꯠ ꯇꯛꯊꯣꯛꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤꯒꯅꯤ ꯍꯥꯏꯈꯤ꯫ ꯀꯪꯂꯩꯄꯥꯛ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯕꯟꯗꯥꯔꯕꯣꯟ ꯍꯤꯜ ꯚꯤꯂꯦꯖꯇꯒꯤ ꯐꯥꯈꯤꯕ ꯀꯨꯀꯤꯒꯤ ꯂꯤꯗꯔ ꯉꯁꯤ ꯃꯊꯟꯇ ꯁꯤꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯅꯦꯁꯅꯦꯂꯤꯁꯠ ꯁꯣꯁꯤꯌꯦꯂꯤꯁꯠ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯅꯥꯒꯥꯂꯦꯟꯗ NACN-ꯒꯤ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ ꯁꯦꯝꯗꯨꯅ NACN-ꯕꯨ ꯑꯇꯝꯅꯅ ꯃꯄꯥꯡꯒꯜ ꯁꯣꯟꯊꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯀꯩꯗꯧꯉꯩꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ NACN-ꯒꯤ ꯀ꯭ꯌꯨ-ꯇꯨꯀꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯅꯥꯒꯥꯂꯦꯟꯗ ꯂꯩꯕ NACN-ꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯍꯦꯕ꯭ꯔꯣꯟꯗ ꯄꯥꯡꯊꯣꯛꯈꯤꯕ 75ꯁꯨꯕ ꯅꯥꯒꯥ ꯄ꯭ꯂꯦꯕꯤꯁꯥꯏꯠ ꯗꯦ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯆꯦꯌꯔꯃꯦꯟ ꯀ꯭ꯌꯨ-ꯇꯨꯀꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯀ꯭ꯌꯨ-ꯇꯨꯀꯨꯅ ꯍꯥꯏ ꯍꯧꯈꯤꯕ ꯆꯍꯤ 2025ꯀꯤ ꯑꯣꯒꯁꯠ 3ꯗ ꯒꯚꯔꯅꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯗꯤ NACN-ꯒꯤ ꯃꯔꯛꯇ ꯇꯧꯅꯈꯤꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯅꯥꯒꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯏꯁꯨ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯍꯧꯈꯤꯕ ꯄꯨꯋꯥꯔꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯁꯣꯚꯔꯦꯟ ꯔꯥꯏꯠ ꯑꯣꯏꯅ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯅꯦꯁꯟ ꯑꯁꯤ ꯍꯥꯏꯔꯤꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤꯅ ꯔꯦꯀꯒꯅꯥꯏꯖ ꯇꯧꯔꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯊꯥꯛꯂꯤꯕ ꯂꯥꯡꯗ ꯊꯨꯒꯅꯤ ꯍꯥꯏꯕ ꯀꯤꯗꯨꯅ NACN-ꯅ ꯀꯩꯗꯧꯉꯩꯗ ꯃꯥꯏ ꯂꯩꯗꯨꯅ
ꯊꯥꯡꯂꯤꯕ ꯈꯣꯡꯐꯝ ꯈꯛ ꯍꯟꯗꯣꯛꯂꯣꯏ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ NACN-IM-ꯒꯤ ꯔꯥꯏꯕꯦꯜ ꯒ꯭ꯔꯨꯞ ꯁꯦꯝꯗꯨꯅ NACN-IM-ꯕꯨ ꯃꯄꯥꯡꯒꯜ ꯁꯣꯟꯊꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯔꯧ ꯂꯩꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯅꯥꯒꯥ ꯐꯨꯔꯨꯞꯄꯨ ꯉꯁꯤꯗꯤ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯦ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯁꯤꯂꯣꯡ ꯑꯦꯀꯣꯔꯗꯀꯤ ꯃꯇꯨꯡꯗ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯃꯨꯚꯃꯦꯟꯠ ꯆꯪꯁꯤꯜꯂꯤꯕ ꯂꯤꯖꯤꯇꯤꯃꯦꯠ ꯕꯣꯗꯤ ꯑꯁꯤ NACN-IM-ꯒꯤ ꯍꯥꯏꯕꯁꯤ ꯈꯪꯖꯤꯟꯒꯗꯕꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2017ꯒꯤ ꯅꯕꯦꯝꯕꯔ 18ꯇ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯅꯕꯒꯤꯗꯃꯛ ꯑꯃꯨꯛ ꯍꯟꯅ NACN-IM-ꯒ ꯅꯧꯅ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯇꯧꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯇꯝꯗꯨꯒꯤ ꯏꯟꯇꯔꯂꯣꯀ꯭ꯌꯨꯇꯔ R.N. ꯔꯕꯤꯅ ꯍꯩꯅ ꯁꯤꯡꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯅꯥꯒꯥ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯒ꯭ꯔꯨꯞ NNPG-ꯒ ꯌꯥꯅꯕꯒꯤ ꯈꯨꯌꯦꯛ ꯄꯤꯅꯈꯤ꯫ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯔꯥꯏꯠꯄꯨ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯗꯨꯅ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕꯗ NNPG-ꯅ ꯑꯌꯥꯕ ꯄꯤꯈꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅꯁꯨ NNPG-ꯕꯨ ꯃꯍꯥꯛꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ NACN-IM-ꯒꯤ ꯆꯦꯌꯔꯃꯦꯟ ꯀ꯭ꯌꯨꯇꯨꯀꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ NACN-IM-ꯒ ꯌꯥꯅꯗꯨꯅ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠꯕꯨ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯅꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯤ NACN-IM-ꯅ ꯀꯩꯗꯧꯉꯩꯗ ꯌꯥꯕ ꯉꯝꯂꯣꯏ꯫ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯐꯪꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯌꯥꯝꯅꯗꯤ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯑꯣꯅꯔꯦꯕꯜ ꯍꯥꯏꯅ ꯀꯧꯕ ꯀꯌꯥ ꯌꯥꯎꯅ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯂꯨꯛꯃꯥꯏꯗ ꯍꯥꯞꯂꯒ ꯌꯣꯟꯕ ꯄꯣꯠꯁꯛ ꯑꯃꯒꯨꯝ ꯈꯟꯕ ꯃꯤꯒꯤ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯂꯤ꯫ KCPT ꯅꯨꯄꯤꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯝꯕꯗ ꯃꯃꯤꯡ ꯂꯩꯔꯝꯕ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛ ꯑꯁꯤ ꯉꯁꯤꯗꯤ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯂꯨꯛꯃꯥꯏꯗ ꯍꯥꯞꯂꯒ ꯌꯣꯟꯕ ꯄꯣꯠꯁꯛ ꯑꯃꯒꯨꯝ ꯈꯟꯕ ꯃꯤꯒꯤ ꯃꯁꯤꯡꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯦ ꯍꯥꯏꯅ KCP ꯇꯥꯏꯕꯪꯉꯥꯟꯕ ꯒ꯭ꯔꯨꯞꯀꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯣꯡꯅꯥꯡꯊꯥꯕ ꯃꯩꯇꯩꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯅꯨꯄꯤ ꯑꯣꯏꯕ ꯀꯌꯥꯅꯁꯨ ꯃꯁꯥ ꯅꯥꯟꯅ ꯅꯥꯟꯅ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯆꯤꯜꯂꯒ ꯀꯦ ꯃꯧꯗꯨꯅ ꯃꯌꯨꯝꯗꯒꯤ ꯁꯦꯟꯐꯝ ꯑꯃ ꯆꯠꯄꯒꯨꯝꯅ ꯊꯣꯛꯂꯛꯇꯨꯅ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯟꯅꯕ ꯍꯣꯠꯅꯕꯒꯤ ꯆꯥꯡꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯤꯌꯥꯝꯅꯗꯤ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯑꯣꯅꯔꯦꯕꯜ ꯍꯥꯏꯕ ꯀꯧꯗꯨꯅ ꯃꯈꯣꯏꯒꯤ ꯑꯆꯧꯕ ꯐꯤꯗꯥ ꯊꯥꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯃꯤꯌꯥꯝꯒꯤꯁꯨ ꯃꯤꯍꯨꯠ ꯀꯌꯥꯅ ꯐꯥꯎꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥ ꯑꯃꯕꯨ ꯃꯁꯥ ꯃꯁꯥ ꯌꯥꯅꯔꯒ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯂꯣꯟꯗꯨꯅ ꯁꯦꯜ ꯇꯥꯟꯕꯤ ꯃꯤ ꯈꯔꯒꯤ ꯈꯨꯠꯊꯥꯡꯗ ꯁꯦꯜ ꯈꯔꯅ ꯃꯟꯇꯤꯛꯅꯔꯒ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯕꯨ ꯅꯝꯖꯥ ꯅꯞꯊꯦꯛꯅꯕꯒꯤ ꯏꯚꯤꯗꯦꯟꯁ ꯑꯣꯏꯕ ꯌꯥꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯁ, ꯃꯦꯁꯦꯖ ꯑꯣꯏꯅ ꯑꯃꯗꯤ ꯑꯣꯗꯤꯑꯣ ꯀꯌꯥ ꯑꯃ ꯃꯤꯌꯥꯝꯗ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯣꯄꯔꯦꯁꯟ ꯑꯣꯟ ꯏꯔꯥꯗꯤꯀꯦꯁꯟ ꯑꯣꯐ ꯄꯕ꯭ꯂꯤꯛ ꯏꯅꯦꯃꯤꯗ ꯁꯤꯟꯅꯕꯤꯔꯛꯄꯗꯒꯤ ꯂꯨꯞꯀꯤ ꯀꯁꯇꯗꯤꯗ ꯍꯧꯖꯤꯛ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯔꯤꯕ ꯑꯃꯁꯨꯡ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯃꯁꯥ ꯃꯁꯥꯅ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯂꯦꯞꯀꯗꯕꯅꯤ꯫ ꯆꯍꯤ 2ꯒ ꯇꯪꯈꯥꯏ ꯍꯦꯜꯂꯕ ꯂꯩꯕꯥꯛꯀꯤ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯔꯨ ꯑꯣꯏꯅ ꯂꯩꯉꯥꯛꯇ ꯌꯥꯎꯔꯤꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯁꯤꯅ ꯀꯣꯛ ꯆꯨꯡꯁꯤꯟꯃꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯑꯁꯤꯒꯨꯝꯕ ꯂꯝꯆꯠ ꯅꯥꯏꯗꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕꯅꯤ ꯍꯥꯏꯕ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯅ ꯂꯧꯗꯕ ꯉꯝꯗꯦ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯁꯤꯡꯅ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯨꯔ ꯅꯣꯝꯂꯒ ꯍꯤꯡꯖꯔꯤꯕ ꯂꯥꯏꯔꯕ ꯃꯤꯌꯥꯝꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯕꯨ ꯅꯝꯈꯥꯏꯗꯨꯅ ꯃꯥꯟꯅꯕ ꯑꯃꯗꯤ ꯅꯤꯡꯇꯝꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯃꯤꯌꯥꯝꯅ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯞꯄꯤꯗ꯭ꯔꯒꯗꯤ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯉꯁꯤ ꯐꯥꯎꯕ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯈꯨꯠꯁꯝꯅꯅ ꯆꯠꯃꯤꯟꯅꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤ ꯍꯥꯏꯔꯤ꯫ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤ ꯑꯃꯗꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯝꯗꯨꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯇꯥꯔꯒꯁꯨ ꯃꯁꯤꯕꯨ ꯍꯨꯡꯒꯣꯏꯅꯔꯤꯕ ꯃꯤ ꯈꯨꯖꯣꯛ ꯈꯔ ꯑꯁꯤꯅ ꯆꯠꯊꯔꯤꯕ ꯑꯔꯥꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯃꯁꯥꯗ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯁ, ꯃꯦꯁꯦꯖ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯧꯍꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛꯇꯨꯗ ꯆꯦꯟꯅꯔꯤꯕ ꯏꯂꯦꯛꯇꯦꯗ ꯃꯦꯝꯕꯔꯁꯤꯡ ꯅꯠꯇ꯭ꯔꯒ ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯁꯥꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨ ꯄꯤꯔꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯀꯪꯂꯩ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯃꯤꯌꯥꯝꯗ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯈꯨꯠꯁꯤꯟꯅꯔꯒꯅꯤ, ꯃꯁꯥꯒ ꯆꯥꯟꯅꯕ ꯆꯩꯔꯥꯛꯁꯤꯡ ꯄꯤꯅꯕ ꯊꯕꯛꯁꯨ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯍꯧꯗꯨꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯀꯨꯀꯤ MLA CSO ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯆꯠꯅꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯒꯨꯋꯥꯍꯥꯇꯤꯗ ꯉꯁꯤ ꯀ꯭ꯂꯣꯖ ꯗꯣꯔꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯀꯔꯤ ꯀꯔꯝꯕ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯊꯥꯡꯗꯨꯅ ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤ ꯒꯨꯋꯥꯍꯥꯇꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯀꯨꯀꯤ ꯐꯨꯔꯨꯞꯁꯤꯡꯇꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯑꯃꯁꯨꯡ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯒꯨꯋꯥꯍꯥꯇꯤꯗ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ MLA CSO ꯑꯃꯁꯨꯡ ꯁꯨ ꯒ꯭ꯔꯨꯞꯀꯤ ꯂꯨꯆꯤꯡꯕ ꯀꯌꯥ ꯆꯠꯇꯨꯅ ꯃꯤꯐꯝ ꯑꯁꯤꯒꯤ ꯊꯧꯔꯥꯡ ꯇꯧꯅꯈꯤ꯫
ngasi Kuki MLA CSO amadi su group ki militantsing yauna pangthokhiba mifam adu closed door oibana mifam aduda kari karamba agenda da maru oina khanakhibagi haibagi matangda chapchana haiba ngamdrabasu haiba mifam aduda Indian Constitution gi makhada Kuki jomiyam na taliba separate administration gi matangda khanakhi haina PTI gi report amana hairi nakala marom da press na phangba thajaba yaba awang ba thaki pawgi likhun amana hai India lengang na president rule thamlaba matung Manipur da ngasi di tamna ing tapa hanjilakde maram aduna ing tapa hanjilaklingai jerak asida tungda kari karamba khongthang thanglabadi Manipur da khunda laita duna lairiba Kuki proof ki miyam na ningtamna hingani haibigi matangda kupna khanaki hairi amaram da ngasi miyam da official oina mifam aduda kari karamba agenda da khanaki haiba miyam da khanghan bataudana pangthokiba mifam adugi matangda sam state ki lairiba administration da mangjang na khangalakpa laite adubu ngasi pangthokiba mifam aduda Kuki proof ki makok thongba luchingba taraga manga rom na saruk yarduna makhoigi oiba internal issue ki matangda mifam pangthoktuna kupna khanana ki haibadi khangba ngamle haina sam state administration के official amana phongdurali ningsingba yabadi BJP Northeast coordinator Sambit Patra numinini ki khongchata tha asigi manga da Manipur da lakhi mangna lakpa han manumita Bir Tikendruji Imphal International Airport hek thungbaga thinthadana helicopter tongduna Churachandpur da chatuna BJP ki MLA LM Khauche MLA Bungjagil Badega unaduna wari sanabadana tana Churachandpur da base tawba CSO singi luchingba singasu unaduna wari sanaki tungda Churachandpur dagi halaklaba matung numit adugi numidang wairam dagi hauduna Sambit Patra na Manipur gi hanagi Chief Minister N Biren Speaker T.H. Saidrabarta Manipur gi Governor Arjoy Kumar Bala amadi BJP amadi party asigi punna jatminaba political party singi lairiba MLA singa numit adugi athengba hingnongyai fawa tongan na unaduna wari sanaki mathangi numit ki ayu angan bada Sambit Patra kangpokpi da chatuna BJP ki MLA nem chakip jen unabada natana mafam adugi CSO singilu chingba kayaga unaduna su wari sanaki wari sanaba aduda Sambit Patra na Manipur da ingtapa hanjilangna bagi damak lamdam asida khunda laita aduna lairiba tongan ba furup khudingma ki miyoi singna amata oina punsenduna honamina bachangi haina phongdok langkhibasu laikhrabani asida natana kangpokpi amadi Churachandpur district ta ngasi Guwahati da pangthokiba mifam aduga mari lena mangjongna su group ki Kuki militant yauna tongan ba civil society organization kayagi luchingba sing yauna mifam pangthokuna ngasi pangthokiba mifam asida kari karamba agenda puthokuna khanagani haibigi matangda su mangjongna khanakiba laikhrabani ningsingba yai numinini humnigi mamangda Kuki Jo Council gi ahanba council governing gi oiba pangthokiba mifam da ngasi Guwahati da pangthokliba mifam asida Kuki Jo Council gi maikaidigi Indian Constitution gi makhada Puducherry ga manaba Kuki Jomyam Singh tegi oiba Union Territory gi demand ama India lenga ki mafam da demand tawduna lakliba demand asi hena phibam chesinba amadi Manipur da popular government ama semnana honarakpada Guwahati da mifam na lauba warep da Kuki Jo Council su khenaba wakhalon thamdana ama to ena sogatkani haina su mamang da khangan ki balai khrabani Sas operation da khulai fagat ki wadana tana tongan ba Lalhouba kharagi lanmi taret fagat kre Security Force ki apunba kangbuna Manipur ki tongan ba mafam singda chatharakpa sas operation gi manung chana haukiba May taraga mari da Technopol district ki Technopol police station gi manung chana Livong Duthang Junction area da sas operation chathaba matamda khulai paiba signal losinduna thamlamba oigani haina chingnaba khulai kya fagat pagamle hari police ki pawgi matung inadi fagalaba khulai sing adudi magazine ga konaba 7.62 mm gi SLR rifle ama magazine ga konaba .303 rifle ama magazine ga konaba 9 mm carbine ama magazine ga konaba 9 mm pistol ani 5.56 mm gi round kun 7.62 mm gi round mari amadi 9 mm gi round taragama thoini hari numit asimakta da security force ki kangbuna Lalhouba UPPK gi cadre ani su hengang PS ki manung chana koirengai bazar maya dagi fare hari Faraba kedar ani adudi ahong sangbam Abhinav Singh Elias Chingthang kun gataru kawi laifam kairak sipai mamang laikai Bisnupur district tagini haujingna koirengai bazar da laibani mahakaloina na faraba UPPK gi kedar adugi mamingna Chungkham Kiran Singh Elias Lepsin ba taragamapan kawi laifam khumbong maya laikai ni aduga haujingna Imphal West district ki koirengai bazar da laibani faraba miyoi ani asi miyam dagi namduna sel lobagi thabak chathabada chenabani haiba khangmangam lei loina na mobile phone ani recover tawre hairi Makata nangarang security force ki kangbu na tongan ba mafamda chathaki ba search operation da tongan ba Lalhouba singi miyoi kaya amasu fagat pangamle hairi police ki policy na hai ngarang UNLF koirengi cadre ama Imphal East ki Porongpat police ki manung chana kurai konsam laikai tharoi jom layak tagi fare hairi farba miyoi asigi maming Lausigam Labboy Singh Elias Thaukan ba kuntraga mari kawi laifam khunrak pa mayai laikai amadi Laisram Diamond Singh Elias Athoi Bataraga mapan laifam Imphal West ki Uripok Laisram laikai ni
ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯃꯦꯒꯖꯤꯟꯒ ꯀꯣꯟꯅꯅ .32 ꯒꯤ ꯄꯤꯁꯇꯣꯜ ꯑꯃ, 9mm ꯑꯦꯝꯌꯨꯅꯦꯁꯟ ꯑꯅꯤ, ꯃꯣꯕꯥꯏꯜ ꯐꯣꯟ 3, ꯋꯦꯂꯦꯠ ꯑꯃ ꯔꯤꯀꯣꯚꯔ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯂꯥꯂꯧꯂꯨꯞ ꯀꯦꯁꯤꯄꯤ PWGꯒꯤ ꯀꯦꯗꯔ ꯑꯃꯁꯨ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯈꯥꯡꯉꯕꯣꯛ ꯄꯥꯔꯠ 2 ꯃꯩꯁꯅꯥꯝ ꯂꯩꯀꯥꯏꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯕ꯭ꯔꯣꯖꯦꯟ ꯁꯤꯡ, 52 ꯀꯧꯏ, ꯈꯥꯡꯉꯕꯣꯛ ꯄꯥꯔꯠ 2 ꯃꯩꯁꯅꯥꯝ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯃꯤꯑꯣꯏ ꯑꯁꯤ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯂꯩꯕ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯀꯣꯂꯦꯖꯁꯤꯡꯗꯒꯤ ꯅꯝꯗꯨꯅ ꯁꯦꯜ ꯈꯥꯏꯕꯒꯤ ꯊꯕꯛꯇ ꯆꯦꯟꯅꯩ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯍꯦꯟꯗꯁꯦꯠ ꯑꯃ ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ KYKL ꯁꯣꯔꯦꯄꯥꯒꯤ ꯀꯦꯗꯔ ꯑꯃꯁꯨ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯦꯡꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯧꯕ꯭ꯔꯨ ꯂꯩꯀꯣꯜꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯒꯣꯜꯁꯦꯝ ꯂꯩꯁꯦꯝꯕ ꯁꯤꯡ ꯑꯦꯂꯥꯏꯁ ꯄꯨꯔꯩꯔꯣꯝꯕ 22 ꯀꯧꯏ, ꯂꯩꯐꯝ ꯑꯟꯗ꯭ꯔꯣ ꯂꯧꯄꯥꯎꯆꯨꯝꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯍꯦꯟꯗꯁꯦꯠ ꯑꯃ, ꯑꯙꯥꯔ ꯀꯥꯔꯗ ꯑꯃ ꯔꯤꯀꯣꯚꯔ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯄ ꯑꯣꯄꯔꯦꯁꯟꯗ ꯉꯔꯥꯡ KCP CT ꯃꯩꯇꯩꯒꯤ ꯑꯦꯛꯇꯤꯚ ꯀꯦꯗꯔ ꯑꯃ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯈꯨꯔꯥꯏ ꯆꯤꯉꯥꯡꯕꯝ ꯂꯩꯀꯥꯏ DDK ꯏꯝꯐꯥꯜ ꯑꯣꯐꯤꯁ ꯃꯌꯥꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯉꯥꯁꯦꯞꯄꯝ ꯖꯣꯟꯁꯟ ꯁꯤꯡ ꯑꯦꯂꯥꯏꯁ ꯃꯅꯥꯎ, 32 ꯀꯧꯏ, ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯆꯤꯡꯃꯩꯔꯣꯡ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯍꯦꯟꯗꯁꯦꯠ ꯑꯃ ꯔꯤꯀꯣꯚꯔ ꯇꯧꯔꯦ ꯍꯥꯏꯔꯤ꯫